LPG bullet yankai mapan, petrol tarataruk, diesel nifu mapan, ATF ani Purakhre. Imphal Jiribam Lambi National Highway 37 Paringda LPG yauna petroleum products sing hondok honjin tauriba tanker bullet sing dagi highway asigi mafam kharada kulai paiba singna illegal tax sing lauri haiduna thawong asi chatha handana ba manipur lengakta numit 15 gi matam piduna memorandum piraba fawbada thabakta onthoraktre haiduna LPG bullet tanker singi association singna haukiba irai numitagi steering hill down gi khongjang changsilaklaba matung Chief Minister yauna mifam pangthoklaga pirakpa thajaba amasung thabak oina lokhalakpadagi thasigi anida khongjang asi handokhraba matungda ahanba oina khwaidagi yamna petroleum products sing thanna yauraba tanker bullet sing Imphal gi dabakta Purakhre. Highway asida loaded empty truck sing chathok chasin tawbada ngak selakliba CRPF personnel singna mahusagumna ngasisu ayuk pung 7 kunlom tarakpadagi haureduna Jiribam da panduna lairakhiba loaded tanker truck sing CRPF ki assistant commandant amana luchingba punna personnel yankai mathoi gi convoy na Imphal gi damakta purakhi. Steering hill down gi khongjang changshiluraba matungda ngasi ahanbo oina petroleum products sing haplaba tanker bullet sing Chomlapna oina puraklibasi banungda LPG bullet yankai mapan, petrol tarataruk, diesel nifuga mapan, ATF ani kerosene mari yauri. Petroleum product puba tanker bullet sing asigi mathakta chemical puba truck ama amasung tongan ba pochai sing puba truck tarataret ka loinana ahangba truck ama yaurakhi punna empty tanker amaga gari chamaga nifu mapan Jiribam dagi Imphal gi damakta puthorakhi bagi lambida ngasi numidang waram fawda highway asigi santi khunauda tekta kaidana thungba ngamkhre hayeng nungthel fawbagi manungda Imphal da yauraklagani hairi. Jiribam dagi Imphal tamna loaded truck tanker bullet security convoy na purakliba sigi matangda pauchi asina Petroleum Tankers Association amagi saknairaba miyoi amada hanglubada ngasi purakhiba gari sing asina santi khunau yorokpa fawbadadi makhal amatagi illegal oiba mawungda mahosagumna namduna sel lawbagi thabak mayuk narakpagi paw fangdri. Highway paring asida khulai paiba singna security na ngak selaklabasu tanker truck bullet na chingba khamlaga namduna sel lawba mafam singi manungda civilong yauri. Maram asina hayeng santi khunawdagi Imphal tamna lakpagi lambida hairiba mafam asi yauna atopa mafam singda namduna sel lawnaba hotnarakadra natraga hotnarakloidra haibadudi chap chana khangba ngamdri hairakhi. Amaromda mahakna hai ngarangsu CRPF ki security convoy na Jiribam dagi loaded truck tanker bullet sing puthorakhi ngarang puthorakhi bagari singi manungda diesel tanker ani LPG bullet mari su yaurakhi ayamba truck singi manungda cement kunipan medicine manga amadi atai polam puba truck sing yaurakhi. Jiribam dagi Imphal tamna ngarang tholakhiba loaded tanker truck singna nungbada ahing yarikle hairiba truck sing asisu hayeng nungchul fawada Imphal yauruklaba yai hairi. Petroleum products sing hondok honjin tauriba association singa lainga kayanaba purakpadagi thasigi anidagi steering wheel down gi khongjang handokhraba matungda ngarang Jiribam dagi puthorakpada yaurakhiba diesel ani LPG bullet mari yauna loaded truck sing nungbada laireklibani. Pauchi asina ngasi numidang waram Jiribam police gi hanglubada ngarangsu security convoy na loaded truck sing puthoki bagi mathakta ngasi su convoy amana ayambana petroleum products sing loaded tanker bullet sing puthoki badu ngasi numidang waram fawbadi Imphal yoshindrabadi hayengi oina security gi convoy laigani haibagi wafam confirm tawba ngamdri hairakhi. Ngarang dagi ngasi fawbada security convoy singna Jiribam dagi loaded tanker truck sing lepta puthoraklagasu Jiribam da loaded tanker truck chonga henbagi mathakta palli Jiribam yoshilakpada khamfam leitabadagi Jirigat lomdasu yamlaba loaded truck sing palli hairi. Imphal tamna laknabagi damakta Jirigat lomda masing yamna loaded truck sing palli basi thasigi taramanga da mahusagumna pangthokpa leibaka sigi ningtamba numit Independence Day thorongi mayukta Outlaw Underground Organization singna General Strike total shutdown gi khongjang chingba chatharakpa maram oiraga numit asigi mangoinana Imphal yohanbai hotnarakpadagi masing yamkhalakpa oigani hairi. Panba yabadi tongan ba petroleum products singi association kharagi mihut tarana khuyek piduna steering wheel down gi khongjangda tha asigi anidagi khudaktagi handokle haikhrabasu August ki tangmari listing ani kuntaruk numidang waram fawda tampaki tongan ba mafam singda leiba oil pump sing thonglon ba yauri. Pam kharadana diesel khaktamak miyamda piraga petrol nil haiba
ꯄꯝꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯤꯕꯅꯤ꯫